Ahanbada maroiba pau pizari. Mapal Kangjebungda leba Manipur Integrity Pillar da leisu kaduna ngasi konipalak suba Manipur Integrity Day thauram pangthokre. Rajya Sabha ki member amasu wadiba hanagi Jharkhand ki Chief Minister Sibu Soren masagi anaba amadagi ngasi laikhidre. Watuna lakpo za numinini khaki oina tharakpa yanindi haiduna Lamlong Higher Secondary School gi mahiroi singna khongjang changsinkhre. Amadi Village Authority ki Chairman na Mahatma Gandhi National Rural Employment Guarantee Scheme MGNREGS ki fund bu lana season haibagi mayokta achauba miyam gi khongjang chatkre. Pau macha khaina pizari. Kanglu Furukayana Mapal Kangjebungda leba Manipur Integrity Pillar da leisu katuna ngasi konipalak suba Manipur Integrity Day thauram pangthokre. Wa culture oina leiramba Manipur India lenga ki thausinna agitation culture onthokle haina All Manipur United Clubs Organization amuko gi President Fairojam Nando Luwangna phongdorakle. Amukona sinduna pangthokkiba thauram adugi leisu katpa loiraba matung GM Hall da mapung oiba thauram pangthokki. Thauram aduda amukogi advisor Ito Tongbram Poirei Lemerol Maira Paibi apunba Manipur gi President Soraisham Memcha Kabui Mothers Association Manipur gi President Atongpi Kamai All Manipur Maitai Pangal Clubs Organization gi President Yungkhaibam Hayatur Rahman Amadi Rabta Madaris Islamia Arabia Manipur gi Sardar Alhas Mufti Siraz Ahmad na thauram gi maru oiba mitung lensing oina sarugyakhi. Thauram aduga mari lainana Fairojam Nando Luwangna makhatana hai lamdam asigi yelhau furup oiriba asi manaba thak amada punna hingminaduna chawkhatminanaba amukona honaduna lakli adumakpo India lenga asina kanglup amada ama haizin amadana ama amuk haizin tawduna ngasi tangdu laitana leiba ngamba Manipur ama oidre lamdam asigi yelhau mi oiriba sing refugees amagum relief camp ta leidi masina masagi mayumda hanjinduna ingna chikna leiba ngamdri fawba Manipur da tangdu laitaba hanjile haiba yaroi amaromda National Highway lambi singda maitai sing fauraga chatpa yadriba asi India lengakna atamnana chatharakpa thawongne masimakna hariba lambi sing asida free movement leihangani hairabasu thabak oina onthokpa ngamdri asigumba thamoi sengdaba India lengaki thawongna Manipur da tangdu laitaba ngamdribani hairaduna koki militant singi ming lawduna lambi semnaba hotnarakpa asina India lengakna karisu haiba ngamdriba karigino Asigumba thawong asina Kanglup masel nungsinadana machakama oheli tongan ba leiriba lambi sing lona yadaba lalholup singi ming lawduna tonjinba yagadawribra haiba wahangsu hanglakhe mafam kyadagi tampaka khulona ba mafam kyadagi siengra kuki sing leiba mayamdadi adumba kuki sing dugi maraktadi akoi mayum mani leibani imphal da mayum leiba mai khunda su mayum leibani makoi amom de hariba kuki asu IDP ne da madu tangkhai madi asengba IDP na teba maram di makoi di imphal da leiba magi khunda su mayum makai leiba kampu ne ba aduna Bharat Sarkar na haujik su matam di lamdam ji yelo mi yorba maitai singna koi Bharat ka samnaba tongan ba Manipur samnaba national highway singda phawna chatpa yahandri ba yahanda bani masi go melo india gi thawai to thokchinni yare kanna Bharat Sarkar na masi mai matang da free movement yani matugi thorang la khole hairaga thabak ona di pang thok daba aduna Bharat Sarkar gi thamoi singda mong amana Manipur da irang asi leibani ado hojik Manipur da santi kari momom da leitri haibasi koi haigani ado Bharat Sarkar na adkoi gi kari momom da Manipur da santi hanjele haiba wapam si hai ningdi uji bog mongdi Manipur da santi hanjele haibasi akoi gi chething phangi ba miyam jina khuma kanda akoi haigadabni an akoi chething phangi ba akoi miyam jina uji Manipur da santi leitri akoi awana kya ama khangi haibase akoi miyam na hairi ba Sarkar da santi hanjele adu tawre na haibna Sarkar na haibel madu sabchaba pokum boiroi aduna santi anjanna ba tangdurita phiba Manipur da leina ba ona biyo adugi Manipur da koi amuko gi wakhallondi lamdam sa punna himinasi punna zawkhminasi punna thingnaminasi haibani koi khanase na ba pamba nate aduna sangna ba chahi kya si amuko na Manipur Integrity Day pangtokna lamdam sida punna khundamini ba koi masin gi marakta nungsi chana ba puruksi koi masin amato himinasi koi amaga awa nungai hangasi haugiba pamdaba tawdok nungai daba tawdok kauthunerga akoi penthoknerga akoi tangduri dabalam dam ama puraksi haiduna akoi thabuk tawduna lakpa apil kya pidro lagasu akoi punamapu
याचल पाइबा अदुगुम्बा भारत सरकारना अदुगुम्बा डीबीसी गेम लेतना सानाबा कांगु कमदना मु हाजनबा कांगु कमदना मु हाजल लगा तोलो लेबिना मणिपुर पिखब लेबाक से तंतु लेता बदबा पिबो ममल लेबिना अखोगी कल्चर दा मणिपुर की याम फौजरम मणिपुर वा कल्चर लेजब मणिपुर सिंग सिदी अखोगी एजुकेशन कल्चर की कम्युनिटी अमोइना ओंथोपिरकना एजुकेशन तोप कांगु कमा लाव खोना गांगबा कांगु अमोइना केंथा नावरग गांगबा कांगु कमा मोइना उहनबिरेबा सिविक मियामदा मतम मणिपुर की मियाम से अदुग मियो मिचान फजबा पिजे पिथे फजबा हगोलोन केनो व्यवहार फजबा अदु मकांगु फुरबम वरमलगसु भारत सरकारना सिलकपा फत्तबा थोक्सिल कियादगी मधु मसा ngaktokjनबा मरेबा कंजनबा होनबदगी मणिपुर की मियाम से ngसीदी एजुकेशन तोबा कन्न लावबा कांगु फुरबा मगी थाकदो ओंथोपिरे अदुबु मणिपुर की मियाम नदी ngसी फावबा इरिपा इरमदम मणिपुर की नमदम लेखिगनी फना यामना भारत सरकारना अकल अकनबा फोर्स के सिजनरगा मणिपुर छुगाने मोसु सबचाने यारोय भारत की लुचिंग बचिंगना भारत नुसिबगुमना मणिपुर की मियामनसु मणिपुर नुसी हैबसे भारत सरकार सु कौबिगनो हौजे राज्य सभा की मेंबर अमसु ओइरिबा हानागी झारखंड की चीफ मिनिस्टर शिबू सोरेन मसागी अनाबा अमदगी ngasi लेखिद्रबा झारखंड की लुचिंगबा सि हौकिबा था खरा असि किडनी की अनाबा अमगी दिल्ली की सर गंगाराम हॉस्पिटल दा लाइफ सपोर्ट लेरखिबनी ngasi पार्लियामेंट की अपर हाउस अमा ओइरिबा राज्य सभा की मिफम हेक हौदोकपगा हाउस के डिप्यूटी चेयरमैन हरिबंश नारायण सिंह ना सिबू सोरेन लेखिदबगी पाव अदु हाउस दा थमखि अमदि लेखिद्रबा थवाई की मफम दा इकाई खुमनबा उत्पो ओइना मिनिट अमा तुमिना लेपखि अमसुंग मखाताना हाउस की प्रोसीडिंग्स ngasi नोंमगी ओइना एडजॉर्न तौखि पनबयाबदी JMM की फाउंडर पेट्रोन ओइरंबा सिबू सोरेन असे झारखंड की अहुमलक चीफ मिनिस्टर ओइरंबत नतना हानागी प्राइम मिनिस्टर मनमोहन सिंह की गवर्नमेंट सु यूनियन मिनिस्टर फॉर कोयल ओइना थौपुरंबा अतांगबा लुचिंगबा अमने प्राइम मिनिस्टर मोदी नसु एक्स की खुथांगदा ट्राइबल कम्युनिटी अमगी लैटा लाइर सिंह की चौखत थौरांगी दमक अवांगबा थाकता होनबिरंबा लुचिंगबा असिगी इमुंग मनुंगी अवाबदा सरुक यारकले स्कूल की सेशन होबदगी वाटुना लाकपा ओजा नुमित निनी खकी ओइना थारकपा यानिंगदे हाइदुना खुराई लमलोंगदा लेबा लमलोंग हायर सेकेंडरी स्कूल की महिरोई सिंगना खोंजंग चंगसिनख्रे स्कूल असिदा क्लास 11 अमदी 12 तमलिबा महिरोई सिंगना स्कूल की गेट दा थोकलक्तुना प्लेकार्ड कया सिजिनबगा लोइनना खोलाव कया लाउदुना पांगथोकिबा प्रोटेस्ट अदुदा स्कूल असिदा क्लास 12 साइंस तमलिबी तोंग्रम सनाथोइना हाइखिबदा चलिबा चाही असिगी ओइना मणिपुरी अमदी इलेक्टिव मणिपुरी हारिबा सब्जेक्ट अनि असिगी ओजा लेतबना मरम ओइरगा क्लास निंगथिना तौबिदना लाकले वालिबा ओजासिंग हापिनबा स्कूल की प्रिंसिपल याउना मरी लेनबा कयादा चेरोल कया पिसिनलबसु कानबा फंगदना लाखे अदुबो ngasi महिरोई सिंगना खोंजंग चंगसिनबा होनरकपदगे तेजी हायर सेकेंडरी स्कूल दगे ओजा अनि नुमित निनी खक्की ओइना लाखी हाइरि अमदी हिरम असिगी मतंगदा महिरोई सिंगना था अनि अहुंगी ममांगदगी कंप्लेंट तौदुना लाकलबसु मफम मसिबु कोलिबा जेडीओ दा फावबा पाव असि ngasi खक्तमक यौबनी हाइबा खंगबंगमखे मरमसिना खोइशाउनरबा महिरोई सिंगना नुमित निनी खक्की ओइना थारकलिबा ओजा असि यानिंगदबा फोंदोकपा खक नतना वालिबा ओजा सिंग नुमित हुमनी की मनुंगदा थारकदबनी हाइबगा लोइनना प्रोटेस्ट असि चथबनी करिगुम्बा नुमित हुमनी की मनुंगदा वालिबा ओजा सिंग थारकत्रबदी स्कूल असिगी प्रिंसिपल ऑफिस सो लोनसिनबा याउना मखल मखा कयागी खोंजंग चंगसिलगनी हाइबा वाफम सिंग फोंदोखे असी वय चथरिबा प्रोटेस्ट असि अखोई स्कूल लमनो हायर सेकेंडरी स्कूल की दा मणिपुरी की ओजा से हंदक चगी सिदा ताकरे कहीं ममांग चाहिए कोई लेक्चर मतमदा डिसेंबर रिटायर चबे ओजा मा अदुगा होके ओजा आमना डिलीवर तौरिबा अदो अखोई सिदा ताकरे प्रोटेस्ट से अखोई प्रिंसिपल का अया प्रिंसिपल के संग कोई रिक्वेस्ट या नुम तौजग्रे अखोइना अदुदुगी अखोइना जेडीओ पाव फुनर मतुंदा निमिनी खतंगी दिगी ओजा थारकनी अदुगा तौ हाइरे अदो अखोई सि पामदे बा परमिनेंट मणिपुरी ओजा पामजैबा अदुना एजुकेशन डिपार्टमेंट रोम दगी अथुबा खोंजंग मखतपिरगा अखोई मणिपुरी ओजा लेतबदे सिदी लानबा थौरां सिबियोना हाइजरे मिते मेगी ओजा मिते मेगी ओजा मिते मेगी ओजा अथुबा मतम मणिपुरी ओजा अथुबा मतम मणिपुरी ओजा अथुबा मतम मणिपुरी ओजा टेम्पोररी ओजा टेम्पोररी ओजा टेम्पोररी ओजा परमानेंट ओजा परमानेंट ओजा
None district leba Longjang khulgi khunja singna hana village authority ki chairman oiramba Mr. Majabut Pamaina Mahatma Gandhi National Rural Employment Guarantee Scheme MGNREGS ki fund bu lana season haibagi mayokta achauba miyam gi khongjang ama pangthokre khunja singna khongjang aduda MGNREGS ki fund gi management tawbada lairiba asoiba ahoba amadi luza daba corrupted oiba thawong sing adu khudakta yengsinduna action logadabani amadi MGNREGS ki thabak thorom khudingmakta accountability amasung transparency lehengadabani haina demand tawke khongjang loising aduna matau karamna fund sing adu sizinakibano haibagi akopa langla langjin puthokduna lanna fund bu haina thokraba hanagi village authority gi chairman gi mathakta ain gi oiba khongthang lokhatkadabani haina su demand tawke material components sing kadai da chatkre MGNREGS ki fund lana sizinaba sing chairak piyo corruption muthalu village authority gi election khudakta tawgadabani haina thaba placard amadi kholaw kaya lauduna yamlaba khunja kaya na mass rally aduda saruk yakhe Longjang khulgi khunpu angaupa maina media person singi khutangda mari leinaba authority na asigumba khulgi chawkhat thorang amadi khunja singda thabak suduna senthok lakhannaba scheme asibu lana sizinariba miyoy sing asibu ahakpa chairak pigadabani haina akanba checksin wat thamlakle hana ahan singna nongaina palakbani objekti akhoigi khungi chairman ne hana majabutna leilaga public ki nongai taba natraga mana apamba tawbudagi public mayam khun mayam public mayamna zadabadagi masigi problem se thokbani ngasi leli sabase malamdi mahak chairman orsu prajana zadre aduga akhoigi development energy ki matangda oirubsu mahakna aningba mathanda tawba aduguma leibadagi prajana saubadagi ngasi lili sale aduna akhoigi none district ta laiba SDO khangde aduga DC khangde mohoisu adung hataba haisra asum chumdabda mohoina back tawrga corruption chabra khangde adugumba tawbudo phate aduga akhoina pam public na pamdi hojik akhoi khunche chairman laitre chairman election se thuna tawbiu akhoi gi media ge person ge thongda aina haijari request tawi abide akhoi se hojik khun chawe jumlak sa hum hena leibani leibam dung seda hojik chairman laitre aduga village authority laitre adugi matungena akhoi thangan khun asida village authority ke election thuna tawbiu haibse press ke thongda aina request tawdabani public ke apamani public na pamagi matungina mase thuna akhoina village authority election se thun tawbiu aduga leiba authority DC khangde SDO khangde mohoina su asumbada rigan point da thabak tawbiu haibse public ke apamani malam maduna public na pamado majority is carry vote akhoi majority ni malam maduna akhoi na pamba public na pamado thuna NRCS ki paisa huran ba yaninde NRCS ki paisa huran ba NRCS ki paisa huran ba yaninde village authority election tuna tabiyo village authority election tuna tabiyo NRCS ki paisa huran ba NRCS paisa huran ba village authority election tuna tabiyo village authority election tuna tabiyo down Laikhidraba saknarba Padma Shri awardee ama oiba khagnatana Indian theater gi saknarba playwright amadi theater director oiramba Ratan Thiamna laikhidraba su maaki ming amadi saktambu kaudananaba mitam ama Manipur Sumang Lila Council MSSLC gi complex ta sanaba khanna neinaba leire haina MSSLC gi general secretary Wainila Chandrana phongdokre wapamasi ngasi laikhidrabagi sangaida MSSLC gi lifetime president PH Gunachandra Sharma Laisram Tomba president MSSLC
Council asigi advisor Tarpan amadi Sumang Lilagi nupa amadi nupi artist kayana saruk yaduna Shraddhanjali katkibagi thauramda phongdokhibani. MSSL sigi artist sing amadi imung manungi miyoi kayana laikhidrabagi photo da laisu katuna pangthokhiba thauramadu MSSL sigi General Secretary Y Nilachandran makha taraduna oza asina laikhidrabasu mahakna mangjaramba pamjaramba malemda anishuna laitaba theater ama lamdam asida laihannaba haiba wakalona sibusu laihoriba miyamna maipaknaba honagani amadi oza asina laikhidrabasu mahakna tawbiramba tongan makhalgi tawdang singbu makha tana pangthoktuna chathaba tarabadi mahakpu hingduna laihaunabagi machak ama oinaba pandamda council asina khanari amasung oza asigi ming amadi saktambu kaudananaba mitam ama MSSLC gi complex ta sanaba khana nainaba leiri haike masida natana state asigi sumang lilabu national amadi international gi thakta pukthok pirami haibada haimanba thokleroidaba mahangna hona biramba adu sumang lila association kayabu malem gi thakta singkhat piramba oja asina laikhidabada council asina malem gi thakta awab phongdokli haiba wafam singsu phongdokhe Lanjenarakliba mahiroi sing lising ni gasumna kontaruktagi education committee ama semduna lemna mahi tamhalagani amasung Gwaltabi kholgi hauzik lanjenaraktuna sawombung relief camp ta lairiba mahiroi ama Rohini College Kanyakumari da engineering tambagi hostel fee punamak sapam chakang leipalna puthoklagani haina phongdokre wafam asing asi Imphal East Lamlai Kendrogi manung channa lairiba sawombung relief camp ta Gwaltabi kholgi lanjenaraktuna hauzik sawombung relief camp ta lairiba khunja singa punna faminaduna mifam ama pangthoklaba tungda phongdokhibane maana makhatana haikibada Handak Manipur da thokiba irang asina maram oiraga lamlai AC gi kontak lansiduna leiriba Gwaltabi khulge hauzik sawombung amadi nongada relief camp anida leiri kulasida lenga ki thabak tawba miyoi anikhak lei makoi singa sisu mayum palakpa ngaktane laibak fabadi Gwaltabi khulgi mahiroi ama Rohini College Kanyakumari da engineering tamba chatkani haibadagi meeting ama pangthoklaga mahiroi asigi tha tarukki hostel fee aihaki maikaidagi pijaba hobani haire maana makhatana lanjenaduna leiriba Gwaltabi khulgi oiba education committee ama semlaga lanjenarakliba mahiroi sing lesing aniga sumna kuntaruki academic session dagi lemna mahi tamhalagani lanjenaraklaba imung singda macha larik tambagi awaba amata lehelaroi awaba polum asi aihakna puragani makhatana Lakliba August ki tang mapan lising ni gasumna kunmanga asida miyam gi apunba mifam ama pangthoklaga lamlai AC gi oina education committee ama semlagani semgadoriba committee asina lamlai AC gi red zone oina haktengnana lanna sokiba mapamsing sana sabi thamna pokpe yangang pokpe sabungko khunau amadi sabungko khulgi mahiroi mayamda mateng pangba yaba mateng su pangnaba khanagani Gwaltabi khulgi yumbirel sagalabata Gwaltabi khul khunjaw leichaw gani asumna red zone mayam sida leiriba larik tambagi awabasi koklagani lamlai AC da yaifaba tunglamchat ama semba ngamgani haibagi pandam masida nauna semgadoriba lamlai AC gi education committee asina tabak tawgani hainasu phongdokhe Indigenous people's right to self-determination, a pathway for food security and sovereignty haiba hiramda tha asigi mapanda pangthokadauriba World Indigenous Day 2025 ki thauram mapungfana pangthoknaba sem saba loire haina Indigenous People's Forum Manipur ki President Asang Kasarna phongdokre ngasi Manipur Press Club ki thangjing hall da pangthokiba pawgi mifam amada wafam asi phongdokladuna Asang Kasarna makha taraduna Handak Manipur da pangthokadauriba World Indigenous Day gi thoram ase haukiba chahi manga taruga sida Northeast State singi mafam kaya da hongduna pangthoktuna lakle thoram ase maruoina Northeast State sing da leiriba Indigenous people sing amata oina unaduna aikoi gi culture bu awangba thakta thangatuna aikoi masel gi marakta nungsinaba thamnaduna amata oina hingminnanaba hotnabani thoram asida Manipur da leiriba Indigenous peoples khodingmakna saruk yabiyo amadi thoram asi maruoina lamdam da leiriba Indigenous peoples khudingmakini masida kanagumba tribe ama khaktagi natte Northeast State singdagi delegates kaya laktuna saruk yabata natana maru oiba MLA kaya su yawgadawri Maramaduna numerasida lamdam asida leiriba kanglu furup natraga miyoi amatana ban blockade amadi strike na chingba tawbiganu hainasu appeal tawkhe to issue madu mada mayam leirasu Indigenous People Forum Manipur gi chapter ama oina leibasidadi leiriba magi toan ba issue punamak to aikhoi gadi mari leina de haibasisu prajada aikoina sengna khanghanbasini aikoidi Indigenous people mayam gi right
aduga indigenous people amagi identity punamak ado international level da demonstrate tawba yawningai koi indigenous people in issue mayam grievances mayam ase international level da yawningai akoi honna jaba sinjabani aduna north east ki indigenous people forum haina chahi kaya dagi laktana lakre adugi chapter amani akoi aduna chapter ama waina handak lakadaba sida akoina madugi all indigenous people day se akoina host tojabani masida north east ki state Arunachal Pradesh, Nagaland, Assam, Tripura, Meghalaya, Mizoram. Hairiba steps in Sidigi, no in the delicate sing, Akwagi, Mapamda, Lakadori, Sigi program Gitamakta, particular oina, state Taretigi, delicate Mayam, me 50 book henna, Lakadori, Madugi, Akwashem Sabaloire. Loinana, Akwagi, Handaki chief case, Ase, Akwagi, Tripuragi, Ningtao, Uji, Tripuragi, Akwagi, Ningtao. Mahakna chief guest akwai oibirani aduga guest of honor aduda tawan tuanba Nagaland gi MLA yauri Manipur gi MLA yauri Assam gi MLA sing yauri aduga special guest sena Tripura gi MLA ama aduga akwai gi Assam gi MLA ama haina asina special guest oina taurakanda akhoina lakadaba World Indigenous Day se mapungphana panthok ninga akwai sem saba loire aduna masida akwai kanangata Karab any group ta any section da akwai controversial laina de laibusu mathausu ta de leisu leite aduna controversial lairamba mayamna chinaramba pot punamak tu tawpigunu thadokpiu adugumbadu akwai laina de lairosu akwai senthoknare aduna hojik indigenous people forum Manipur haibisidi north east ki indigenous people forum ki Manipur state ki chapter amani repeat tawjari particular oina tribe amagi community amagi khakta adugumba laiba forum nate adubu indigenous ne haiba makai mayamgi forum amal laijare hairaga World Indigenous Day United Nations na yabiduna every August 9 sida celebrate tawgani haiduna madugi order madugi mayam na tawnariba duda North East Indigenous People Forum na North East ki oina sinjare hairaga Manipur sida panthokpani Manipur sida panthokpakanda akwai Indigenous People Forum Manipur chapter sina host tawjabani masi mayam da Kanghanjabani Shengna Aduna Masida Karimata Chinaba Adugumba Late controversial channing I should late confusion channing I should late Aduna Aquina program Shem Kiba Punamakto Gimatungina Mapungpana Aquay Chatagani program the Ahomba Karimata late program the Aquay Adugumba Yaya Yade Habasu late Aduna program Masi Mapungpana Chatagani Mayamna Masi support of Biraga indigenous ni Haiba Makaina Masida Saruk Yabio Aroibada maroiba pau pizari. Mapal Kangjebungda laiba Manipur Integrity Pillar da laisu kaduna ngasi konipalak suba Manipur Integrity Day thauram pangthokre. Rajya Sabha gi member amasu oidiba hanagi Jharkhand gi Chief Minister Sibu Soren masagi anaba amadagi ngasi laikhidre. Watuna lako za numinini khaki oina tharakpa yanindi haiduna Lamlong Higher Secondary School gi mahiroi singna khongjang changsinkhre amadi Village Authority gi Chairman na Mahatma Gandhi National Rural Employment Guarantee Scheme MGNREGS ki fund bu lana season haibagi mayokta achauba miyam gi khongjang chatkhre